Laingaki school singsu lanai school sing the leiriba infrastructure singumna leirabadi position holder sing puthokpa ngamgani haina class 12 examination gi science stream da 15 shiba position fangkhibi Laingaki school amagi mahairoi nongmaithem Priyadarshini na phongdorakli Kakching higher secondary school gi mahairoi asi Kakching district ki Kakching Pazi Lekai makha lawdagi nongmaithem Sundarlal amadi nongmaithem Ombi Shilagi machanupini apokpa Sundarlal na Kha Manipur college ta assistant professor ama oina thabak tawri aduga apopina imung manung yengsilibini Priyadarshini ki yumda paumi singa unabada mahakna position fangba ngamliba si oza sing mahaki apopa popi amadi kairoi leikai gi miyamna mahai masing takpi bagi mathakta wakhal gi oiba thauna lingzel fanghalakhiba aduna ngambani haina phongdoraki Sedasada leiriba miyam asi sel thum yamna leiba oidabana Laingaki mahisang sing asi lanai school sing dagi tadana semgat pirabadi sel thum gi awatpa leiba mahiroi singi awaba sing kokhan bangamgani hairakli Sinpham ama oigera thabak ama oigera ainabu yamna pamne tawninga ainabu simadi ai hotnage thawai changna hotnaragadi loina haiba ngaktane jagoi oigera isai oigera sanabo oigera ai simadi tawge khanbagi aina poto ngammi baneba tawningba amasu hawbadugi tawba ngambane aduna time manage sidi ai pung kunmari larik paaba nattabanina machit larik paaba matamda pani aduga sanaba matamda isa nungainaba sanagani jagoi tamningba Powerful matamda ay simadi haijilhauge khanduna haijilhauba madudagi asumaina tawba ngambani haijani